Sengmaida lairiba pangal tabibu nauna khundasilakpa Nepali amani jati kharana Naya Basti haina thonjilai amuk hanna Naya Basti haina kaubi yaroi Robin Mangang PRO Arambai Tengol official record adi Sengmai pangal tabi haina lai Yaifakol haina sukhagnai Naga village guard hatkibagi thawong state sponsor murder oibana mianasigi dai talengang na pugadabani UNC na Naga taba mafamsingda masing yamlaba India lanmising sejinaduna thiba humba amadi combing operation gi thabak chatharakpabu United Naga Council UNC na kanba mawngda condemn torakli UNC na thadorokpa cherol amada terror group singna hingsa gi thawong kaya chathaduna Naga micham miyam gi yum mai thaba hatpa tukpa kaya chathariba asibu thengnaba honabagi mahut government agency singna pukchel sengna thabak lokhatpagi mahut terror group singi awaba jaitheng nangliba Naga na khundaba chingi mafam singda thihumbagi thabak chathaduna aranba maral kaya siduna Naga micham longmi sing phaba punbagi thabak chatharakpa yaningde hairi ngarang July 18 da None district ki Bitiang village ta CRPF ki Cobra unit na khundaba chingi mafam singda thihumbagi thabak chathaduna aranba maral kaya siduna Naga micham longmi sing phaba punbagi thabak chatharakpa yaningde hairi ngarang July 18 da None district ki Bitiang village ta CRPF ki Cobra unit na Naga village guard singi mathakta attack chathaduna village guard Lanbing nung Riyamai kauba ama hatkiba thawong asi state sponsor mother oibana masigi daita lengak na pugadabani amaromda RNCM gi president KC Sevio RNCM gi general secretary Gailam Chung Kamai amasung JTC gi general secretary Dr. Aku Niumibu ngasi dongalamdaida Imphal dagi Manipur Police Commando na fajin ki bathawong adubu UNC na kanba mawngda yaningda bafongdorakli cherol asina makha taraduna chahi sigi February 3 tagi suspension of operation su maru oina KNMP ki makhada laiba kuki militant singna Naga micham miyam gi mathakta leptana attack chathaba phaba punba amadi tamthina hatokpagi thawong kaya leptana chathari masigi makhada arakpa saruk ama oina lailon wifi kuldagi Naga micham taruk fakhraga makak kaktuna hatkibagi thawong ngasi phawba Naga miyam gi thamoida masigi maichak koktri Kanana asigumma crime asi chathabano haiba India government na mayek sengna khanglabasu ngasi phawba mihat asigi achumba wildly phangandana lairi Lengak amadi security agency singna miyat asida chenaba sing phaduna makhoigi mathakta logi oiba chairak pibagi mahut Naga area da lengak na militarize ki thawong sing chatharakpa si yaningde haina su United Naga Council UNC na phongduragi Naga miyam gi tungi punsi Naga ipa ipugi lamkhaida singnarakpada UNC na tumina yengduna lairoi asigumba matam asida Naga miyam su yamna mikup nahom singna laiduna apunbagi pangal sagatmina si makhata na Naga miyam gi mathakta hingsa gi thawong sing chatharakpada thorakpa phapata pumba lengak na daita pugadabani haina su phongduragli cherol asina makha taraduna lairiba double engine government asina Naga miyam gi aseng mapamba sing namsenduna thamnaba matam chupada honari haina maral siraduna delaying tactics sejinaduna India government na Indo-Naga peace process asigi waroi sinama purangna honadana lairiba se khudakta leptuna Delhi gi luchingma singna achumba khangna amadi pukchel sengna thabak lokhatuna Indo-Naga peace process asi loisinaba honagadabani amadi Naga miyam amadi achumba wafambuna namthanaba amadi losinaba honabagi policy khudakta lepkadabani hainasu UNC na phongduragli pot purakpa truck ama jiridagi Imphal yaurakpada numit 13 changle pot ki mamaldi sathina kape awaba khudongchadaba sing matam khara khangbinaba CM na transporter singda appeal tawkre State asigi law and order gi fibam na maram oiraga Imphal Dimapur lambi NH2 da pochai puba truck amadi tanker pumnamak chenba lepkhra matungda lifeline oiraga leihoriba National Highway 37 Imphal juri lambi asida truck amana pochai puraga Imphal da changlakpada numit 13 ni changle haina transporter singna chief minister da wakatkhre ngarang numidang wairang pung 5 rom tabadagi pung 3 fawba chief minister gi office chamber da transporter ayamba saruk yaba mifam ama chief minister na kauki mifam maduda transporter singna hojik thengnariba khudong thiba khudingma lauthub lokoi leitana paudamki amasung kokhanbina ba haijaki mifam maduda saruk yaruba transporter amana pauche sida hai National Highway 37 gi lambi gi fibam phattaba amasung pot puba truck sing yauna makal khudingma ki gari sing mafam amada hekta khudong thiba thokpa yabana score yaudabadi chalhande score su numit khudingi leiba nate score leiba numita su jiribamda panduna leiriba gari khudingma amukta da pubiba su nate maduna maram oiraga Imphal changnanabagi damak jiribamda makhoigi pali ngaibada numit 13 changle haina paudamki matam yamna sangna nongju nungsa marakta jiribamda panduna leibana maram oiraga tilau alu amasung chanamna chingma potlam kaya marum patle paliba potlam sing adugi tekchak lalonba singna pude madu pot ki mamalda hapchilai masigi sumathakta lambi asida makhal makha kayagi lona yadaba khulai paiba singna extortion chathai CRPF ki personal singna ningthi na ngakpi senbi haina miyamna di lawramgani adubu makhoina extortion tawriba kangbu aduda
ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯇꯤꯜꯍꯧ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 60 ꯄꯤꯕꯗꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯨꯄꯥ 60 ꯌꯣꯜꯂꯤ ꯑꯁꯥꯝꯗ ꯑꯂꯨ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 9ꯗꯒꯤꯅ 11 ꯐꯥꯎꯕ ꯄꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯂꯨꯄꯥ 19ꯗꯒꯤ 60 ꯐꯥꯎꯕ ꯌꯣꯜꯂꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯣꯝꯗ ꯆꯠꯂꯤꯉꯩꯗ ꯄꯣꯠ ꯆꯤꯡꯕꯒꯤ ꯃꯃꯜ ꯑꯁꯤ ꯀꯦꯖꯤ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 4.5 ꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗ ꯆꯠꯂꯤꯕ ꯑꯁꯤꯗꯗꯤ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 8.5ꯗꯒꯤ ꯂꯨꯄꯥ 10 ꯐꯥꯎꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯥꯔꯖ ꯂꯧꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅ ꯑꯦꯛꯁꯇꯣꯔꯁꯟꯅꯤ ꯀꯥ ꯍꯦꯟꯃꯟꯈ꯭ꯔꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯣꯠꯀꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯒꯁꯨ ꯃꯇꯝ ꯈꯖꯤꯛꯇꯪꯒ ꯈꯪꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡꯅ ꯒꯥꯔꯤ ꯆꯦꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯇꯝ ꯈꯖꯤꯛꯇꯪꯒ ꯈꯪꯕꯤꯌꯨ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 15ꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒ ꯑꯃꯨꯛꯇꯪꯒ ꯎꯅꯈꯤꯁꯤ ꯃꯗꯨꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ ꯅꯦꯄꯥꯜꯒꯤ ꯁꯨꯟꯁꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯇꯝ ꯀꯛꯇꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒ ꯂꯣꯟꯅꯔꯤꯕ ꯅꯦꯄꯥꯜꯒꯤ ꯁꯨꯟꯁꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯡꯂꯨꯞꯀꯤ ꯈꯨꯊꯣꯛꯅꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯃꯇꯝ ꯀꯛꯇꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯑꯍꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒꯤ ꯐꯤꯔꯥꯜ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯈꯤ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 12 ꯌꯥꯎꯅ ꯃꯤꯑꯣꯏ 22 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯂꯦꯟꯗ꯭ꯔ ꯁꯥꯍꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯁꯨꯟꯁꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ ꯏꯍꯧ ꯂꯥꯛꯁꯤꯟꯕꯗ ꯄꯦꯂꯦꯠ ꯒꯟ ꯁꯤꯖꯤꯟꯅꯕꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯌꯦꯡꯁꯤꯜꯂꯒꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯄꯦꯂꯦꯠ ꯒꯟ ꯁꯤꯖꯤꯟꯅꯕꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅꯒꯤ IPS ꯑꯣꯐꯤꯁꯥꯔ ꯌꯁꯣꯕꯔꯙꯟ ꯑꯖꯥꯗ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯄꯕ꯭ꯂꯤꯛ ꯂꯤꯇꯤꯒꯦꯁꯟ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯖꯣꯏ ꯃꯥꯜꯌꯥ ꯕꯥꯒꯆꯤꯒꯤ ꯕꯦꯟꯆꯅ ꯍꯥꯏꯈꯤ ꯖꯨꯂꯥꯏ 20ꯗ NEETꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯇꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅ ꯁꯤꯖꯤꯟꯅꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯅꯤꯡꯊꯤꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯅꯕꯁꯨ ꯀꯣꯔꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯈꯪꯍꯟꯈꯤ ꯂꯣꯏꯅꯅ ꯈꯣꯡꯖꯪꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯦꯂꯦꯠ ꯒꯟ ꯁꯤꯖꯤꯟꯅꯕ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇꯅ ꯍꯥꯏꯈꯤ ꯄꯦꯂꯦꯠ ꯒꯟ ꯁꯤꯖꯤꯟꯅꯕ ꯄꯨꯝꯊꯤꯡ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛꯇꯨꯅ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯈꯤ ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯐꯅ ꯀꯨꯏꯔꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ తాꯔꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯁꯨꯛꯂꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯥꯒꯠꯄꯗꯤ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛꯇꯤ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯇꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯔꯒꯗꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯍꯦꯛ ꯇꯧꯈꯤꯕꯒ ꯅꯨꯃꯤꯠ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯁ꯭ꯇꯦꯠꯁꯤꯗ PR ꯊꯝꯈꯤ ꯆꯍꯤ ꯑꯃ ꯐꯥꯅꯤꯡꯆꯤꯠ ꯊꯝꯂꯝꯕ PR ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ ꯊꯕꯛꯇꯨꯃꯛ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕ ꯌꯥꯏ ꯀꯨꯀꯤꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛꯁꯨ ꯂꯦꯞꯈꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯅꯤꯡꯇꯝꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯕ ꯌꯥꯎꯈꯤ PR ꯍꯦꯛ ꯂꯣꯏꯁꯤꯟꯕꯒ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ ꯋꯥꯏ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯊꯔꯛꯂꯦ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯥꯒꯥ ꯐꯨꯔꯨꯞꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯕ ꯊꯤꯡꯗꯨꯅ ꯊꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯀꯧꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯗ꯭ꯔꯒ KG ꯑꯃ ꯍꯦꯟꯅ ꯐꯥꯒꯠꯈ꯭ꯔꯦ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯈꯨꯂꯦꯟ ꯆꯦꯛ ꯄꯣꯁꯠꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯣꯂꯦꯔꯣ ꯑꯃꯗꯒꯤ ꯍꯦꯔꯣꯏꯟ KG 1.120ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯃꯃꯤꯡ ꯑꯂꯥꯜ ꯎꯗꯤꯟ 53 ꯀꯧꯏ ꯑꯁꯥꯝꯒꯤ ꯃꯦꯔꯤꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ